Ngarang numidang India ki President DROUPATI MURMU na State President role THAMLAKPA Amadi State Assembly BUNA suspended enemies da THAMLAKKHRABA matung IKAN KANNADANA Imphal ki Maru Oiba Mapham Shing da paramilitary Amadi CFF personnel sing deploy Touba Houkhre sensitive Oiba Mapham kya da FRISKING checking CHATHAKHRE CFF ki personnel sing deploy to Oiba Mapham Shing adu Maru Oina Imphal ki Kangla Western Gate Manipuri Legislative Assembly Gate Mamang Thangmaipan Crossing Jingmairong Khongnang ani Karak Khurai Lamlong Palace Gate Crossing Singzamai Ya School Crossing Kaisampat Junction Kwakethal Outpost Mamang Amadi Iroi Semba Jingjin na Jingbani Press na phangma paw magi matungina President rule gi matam asida thoaning daba thokdok sing thoktanaba Manipur Police ki Dizina District SP Singda Khangan Khre Hairi Nakalamaramda Maira Paibi Singna Lambi Sorokta Hing Yairik Bagi Saktam Matam Sangna Urudraba Matung Ngarang ahing security forcing akan ba movement ubadagi Maira Paibi Singsu Lambi Sorokta Hing Yairik pa Hauna Khre Haina Pawos na makatari